Thaina mamangai matam amada khul amada lukhoi kauba nupa ama leirami lukhoi suba nongba yamna kalli misu yamna pharami adubu lukhoi gi imungsi ka hena nungaiba imung amadi oiramde lukhoi gi loinabidi layong khangdaba leina amana nabadagi leikhidre lukhoi gi masanupa ani leirami masanupa ahalgi mingna ibohal haina kaurami aduga masanupa tonbadugi mingna iboton haina kaurami makhoi gi masimanau anisi yamna nungsinarami adubi ibohaldi yamna panglami aduna khul adu leiriba misingna ibohalbu pangi haituna hehek thabak sizina birami adubu ibotondi yamna singi lausingsu yamna leirami ibotona mayambabu yamna nungsirami lukhoisu ahalgi matam oisilaklabanina lamsatuna thabak suba nongba ngamdre aduna mayumda polang khara khara sarami ibotondu thongalomdagi changlai iboton mapagi manada changaktuna baba ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯈꯔ ꯁꯍꯔꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯅ ꯍꯥꯏꯌꯣꯏ ꯁꯍꯔꯗ ꯊꯕꯛ ꯁꯨꯔꯕꯗꯤ ꯁꯦꯟ ꯌꯥꯝꯅ ꯐꯪꯉꯤ ꯍꯥꯏꯅ ꯍꯥꯏ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨꯒꯦ ꯄꯥꯕ ꯆꯠꯄꯕꯨꯗꯤ ꯌꯥꯏ ꯑꯗꯨꯗ ꯄꯥꯕꯅ ꯋꯥꯔꯤꯕꯁꯤ ꯅꯌꯥꯝꯕꯁꯤꯒꯤꯅꯤ ꯅꯣꯏꯅ ꯆꯠꯄꯗꯨꯗ ꯅꯌꯥꯝꯕꯁꯤꯁꯨ ꯈꯔ ꯄꯨꯕꯤꯌꯨ ꯈꯔ ꯃꯤꯁꯤꯡꯅ ꯁꯤꯡꯅꯅꯕ ꯄꯥꯕ ꯇꯥꯆꯧ ꯄꯨꯕ ꯍꯥꯏꯗꯣ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯌꯨꯝꯁꯤꯗ ꯄꯥꯕ ꯅꯇꯣꯝꯗ ꯊꯝꯃꯝꯕꯁꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯏꯄꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯏꯇꯣꯝꯇ ꯂꯩꯕ ꯑꯗꯨꯝ ꯌꯥꯅꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕ ꯍꯌꯦꯡꯁꯦ ꯇꯥꯆꯧꯒ ꯄꯨꯟꯅ ꯁꯍꯔꯗ ꯆꯠꯅꯕ ꯇꯧꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜꯗꯨ ꯂꯧ ꯈꯣꯏꯔꯨꯔꯒ ꯁꯟꯗꯨ ꯍꯣꯏꯗꯨꯅ ꯆꯪꯂꯛꯏ ꯏꯕꯣꯇꯣꯟ ꯃꯌꯥꯝꯕ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯍꯌꯦꯡꯗꯤ ꯅꯅꯥꯎꯒ ꯁꯍꯔꯗ ꯆꯠꯄ ꯇꯥꯔꯦꯅꯦ ꯑꯦ ꯑꯩꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯕ ꯑꯩꯗꯤ ꯅꯣꯏꯒꯤ ꯁꯍꯔꯗꯣ ꯆꯥꯅꯤꯡꯗꯦ ꯑꯩꯗꯤꯅꯦ ꯁꯤꯗ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯂꯨꯈꯣꯏꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯥꯡꯂꯅꯤ ꯑꯗꯨꯅꯅꯤ ꯁꯍꯔꯗ ꯆꯠꯂꯨ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡ ꯄꯨꯅꯕꯗ ꯐꯤꯅꯔꯣꯜꯒꯗꯣ ꯌꯣꯝꯁꯤꯜꯂꯨ ꯍꯣꯏ ꯄꯥꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯗꯨ ꯃꯄꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨ ꯊꯥꯗꯣꯛꯂꯒ ꯁꯍꯔꯗ ꯆꯠꯂꯝꯃꯤ ꯇꯣꯃꯥꯜꯅ ꯏꯕꯣꯇꯣꯟ ꯅꯪꯅ ꯅꯌꯥꯝꯕ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯍꯣꯔꯦꯟ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯅꯦ 이보할기 빵리부 쿠팡씨가 미 사하다디 아직 뭐각다니 마 세나보다 타바 모이나보 따리 농야이나 타박 수부 삿프라이브부 아묵 망키드나고 사하다디 미 파tabsi yam lay hainabani tada adugidi tada hoy kaimta wabiruno ay senazagi paabna tazawse khara misingna singnaba yaholo haiduna purakpani hoy nangna musenagi hairabadi aikhoigidi kaisu kaiba leiteda asumna makhoi sinu laklami sarasu yauraduna makhoigi leifam thirami ibohaldu mamitu korokoro otuna akoibudu yengduna atomba aikhoina laklibasibu karaiduno moi swaisidi yungase yam pasan sai he tomalna noklaga ibohal nangbu yum phajabadaga leiningrane leibudi leiningi haibubu leibudi phangloida tada moi yum khusasidi senyam changlamgani ba 이보할기 와두 따바다 마코이 불럽도 녹람미 아슴나 마코이기 레이팜 신두나 마코이 뿌나 레이람미 마코이 마얌도 람상 락바기 와라두나 포타나람미 농야이나 이보할 낭부 짜가 통바이브로 하이에 따다 파레 아두디 누미당이 싹세 낭 통가 시리 낭이나 콧 오이나 옌라기 아이기 콧 옌게 하이로 뚜 옌오 아시 하이라가 마코도 띵토라이 이보할기 matawduda mayamna punna noi ibotona tasaw tadan hairise tasaw na sainsang thongbudo mahawdangi hairibani o adu oire aina thongba sainsangse aikhoi babana yam hawi hai asumna ibohalna sak thonglammi aduga makhoi punna sarami asumna makhoi punna matam khara saharda thabak surami ibohaldu saharda leiba haina jaduna manang nupada yumda halase haiduna ningai tawrami ibotonsu mayambagi ningai aduda khangmangam daduna thabak subulu sindabida masimanaudu mayumda halaklami lukhoi machani na halakpadu ubada chatkibudi kuichi amang halaklabudi kari tobu yaure atomba baba tasawna yumda chatlasi isina muktoiba khangamdan laibani babusu kuina thadokpado nungaitraba ꯈꯨꯜꯁꯤ ꯂꯩꯔꯒ ꯁꯨꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯊꯕꯛꯇꯣ ꯑꯗꯨ ꯌꯦꯡꯉ ꯁꯨꯔꯒꯦ ꯑꯗꯨꯅꯁꯨ ꯐꯔꯦ ꯅꯆꯤꯟ ꯅꯥꯎ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯊꯤꯔꯣ
ꯍꯣꯏ ꯄꯥꯕ ꯑꯩ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯏꯕꯣꯇꯣꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯣꯍꯜꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯕꯥꯕꯥ ꯃꯣꯏꯒꯤ ꯁꯍꯔꯗꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝ ꯂꯩꯍꯧꯏꯕꯣ ꯑꯗꯨ ꯄꯥꯕ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯁꯍꯔꯗꯣ ꯑꯩꯈꯣꯏ ꯈꯨꯠꯁꯤꯅ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯏꯕꯣꯍꯜꯗꯣ ꯃꯥꯅ ꯁꯍꯔꯗ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤꯗꯨ ꯃꯄꯥꯗ ꯂꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯗꯨ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯅꯕ ꯇꯧꯔꯝꯃꯤ ꯏꯕꯣꯇꯣꯟꯅ ꯇꯥꯆꯧ ꯏꯁꯤꯡꯁꯦ ꯀꯪꯅꯕ ꯁꯤꯜꯂꯁꯤ ꯑꯗꯨꯒ ꯉꯥ ꯐꯥꯅꯕ ꯍꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯨꯅ ꯄꯜ ꯊꯤꯡꯗꯨꯅ ꯉꯥ ꯐꯥꯅꯕ ꯇꯧꯔꯝꯃꯤ ꯏꯁꯤꯡꯗꯨ ꯀꯪꯂꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥ ꯐꯥꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯏꯕꯣꯇꯣꯟ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯇꯥꯆꯧ ꯉꯥꯁꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ ꯊꯝꯂꯨꯆꯣ ꯑꯩ ꯈꯣꯡꯈꯨꯠꯁꯦ ꯑꯃꯨꯛꯇ ꯁꯦꯝꯅ ꯆꯥꯝꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯉꯥꯗꯨ ꯂꯧꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯅ ꯉꯥꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯇꯣꯟꯁꯨ ꯄꯨꯈ꯭ꯔꯤꯗ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯏꯕꯣꯇꯣꯟꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗꯗꯤ ꯃꯈꯣꯏꯅ ꯐꯥꯔꯨꯕ ꯉꯥꯁꯤꯡꯗꯨ ꯍꯧꯗꯣꯡ 3-4 ꯆꯪꯗꯨꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯣꯇꯣꯟꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯆꯥꯛ ꯆꯥꯗꯧ ꯃꯈꯩ ꯋꯥꯅ ꯐꯥꯖꯧꯔꯒ ꯍꯧꯗꯣꯡꯁꯤꯡꯁꯤꯅ ꯂꯣꯏ ꯆꯥꯊꯣꯛꯕꯩ ꯇꯧꯔꯤꯁꯤꯗꯤ ꯃꯁꯤꯗꯤ ꯑꯄꯥꯏꯄꯣꯅ ꯊꯣꯡꯉꯒ ꯍꯧꯗꯣꯡꯁꯤꯡꯁꯦ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯗ ꯑꯄꯥꯏꯄꯣꯠꯅ ꯊꯣꯝꯂꯝꯃꯤ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯆꯥꯛꯈꯨꯝꯁꯤꯗ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨ ꯂꯣꯏꯔꯝꯂꯦꯗꯅ ꯏꯕꯣꯇꯣꯟꯅ ꯁꯧꯔꯥꯡꯅꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯉꯥꯁꯤꯕꯨ ꯆꯥꯛꯈꯨꯝꯁꯤꯗ ꯀꯩꯝꯇ ꯀꯨꯞꯇꯕꯤ ꯊꯅꯝꯗꯅ ꯍꯧꯗꯣꯡꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯉꯥ ꯐꯥꯔꯨꯁꯤꯗꯤ ꯍꯧꯗꯣꯡꯅ ꯆꯥꯅꯕ ꯑꯣꯏꯔꯝꯃꯤ ꯅꯪꯁꯨ ꯄꯪꯉꯤ ꯈꯪꯗ ꯂꯩꯔꯕ ꯅꯌꯥꯝꯕꯗ ꯀꯔꯤꯒꯤ ꯉꯥꯗꯣ ꯄꯤꯔꯨꯔꯤꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅꯁꯨ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯇꯥꯛꯄꯤꯕꯅꯤ ꯁꯨꯛꯂꯧ ꯂꯧꯗꯦ ꯐꯔꯦ ꯇꯣꯛꯑꯣ ꯆꯥꯈ꯭ꯔꯕꯅꯤ ꯆꯥꯈ꯭ꯔꯦꯗꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ ꯅꯌꯥꯝꯕꯗꯨꯁꯨ ꯁꯟꯂꯧꯁꯤꯃꯨ ꯆꯠꯈꯤꯕꯅꯤ ꯆꯥꯛꯈꯨꯝꯁꯤ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯅꯣꯡꯁꯤꯁꯨ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯏꯁꯥꯁꯦ ꯑꯣꯝꯆꯥꯛꯅꯩ ꯆꯥꯛ ꯈꯔ ꯉꯟꯅ ꯆꯥꯗꯨꯅ ꯇꯨꯝꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯕꯣꯇꯣꯟꯁꯨ ꯆꯥꯛꯈꯨꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯏꯕꯣꯍꯜꯅ ꯁꯟ ꯂꯧꯁꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯏꯕꯣꯍꯜ ꯅꯪꯕꯨ ꯁꯟ ꯂꯧꯁꯤꯜꯂꯨꯔꯤꯕꯔꯣ ꯍꯣꯏ ꯃꯥꯃ ꯑꯩ ꯁꯟ ꯂꯧꯁꯤꯜꯂꯨꯕꯅꯤ ꯃꯥꯃꯗꯤ ꯀꯔꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ ꯅꯪ ꯃꯥꯃꯁꯦ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯕꯅꯤ ꯑꯗꯨ ꯅꯪꯕꯨ ꯈꯔ ꯁꯤꯡꯂꯕꯣ ꯃꯥꯃ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯗꯅ ꯁꯤꯡ ꯌꯥꯝꯅ ꯄꯤꯖꯩ ꯈꯔ ꯂꯩꯔꯕꯗꯤ ꯁꯤꯡꯂꯅꯤ ꯃꯥꯃ ꯏꯕꯣꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯏꯕꯣꯇꯣꯟꯅ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯆꯧ ꯃꯩ ꯊꯥꯅꯅꯕ ꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯃꯩ ꯊꯥꯅꯕ ꯁꯤꯡꯗꯣ ꯈꯔ ꯊꯤꯔꯝꯃꯨ ꯑꯩ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯊꯤꯔꯨꯔꯒꯦ ꯏꯕꯣꯇꯣꯟꯁꯨ ꯆꯠꯈꯤꯔꯝꯃꯤ ꯏꯕꯣꯍꯜꯁꯨ ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯑꯉꯥꯡ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯑꯉꯥꯡꯁꯤꯡꯗꯨ ꯏꯕꯣꯍꯜ ꯂꯥꯛꯄꯗ ꯏꯕꯣꯍꯜ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ ꯊꯦꯡꯕꯨꯡꯅ ꯇꯥ ꯏꯕꯣꯍꯜ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯇꯥ ꯏꯕꯣꯍꯜ ꯅꯪ ꯍꯩꯅꯧ ꯑꯃꯨꯟꯕ ꯆꯥꯅꯤꯡꯗ꯭ꯔꯣ ꯍꯩꯅꯧ ꯑꯃꯨꯟꯕ ꯄꯜꯂꯛꯄꯗꯨꯗ ꯏꯕꯣꯍꯜꯗꯨ ꯃꯇꯤꯟꯒ ꯈꯨꯠ ꯌꯣꯠꯂꯒ ꯆꯥꯅꯤꯡꯉꯤ ꯑꯗꯨꯗꯤ ꯍꯩꯅꯧ ꯍꯦꯛꯎꯁꯦ ꯏꯅꯦ ꯀꯕꯣꯜꯍꯣꯏꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗꯣ ꯍꯩꯅꯧ ꯑꯃꯨꯟꯕꯅ ꯌꯣꯡꯉꯩ ꯄꯥꯟꯕꯅꯤ ꯏꯅꯦ ꯀꯕꯣꯜꯍꯣꯏ ꯍꯣꯏꯗꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯇꯜꯂꯤ ꯏꯅꯦ ꯀꯕꯣꯜꯍꯣꯏꯗꯣ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯤ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯀꯅꯤꯕ ꯀꯩ ꯉꯥꯡꯉꯛꯇꯣꯏꯅꯣ ꯇꯥ ꯏꯕꯣꯍꯜ ꯏꯅꯦ ꯀꯕꯣꯜꯍꯣꯏ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯗꯣꯏꯅꯤ ꯍꯨꯔꯥꯟꯕꯗꯤ ꯇꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯨꯔꯥꯟꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ ꯀꯅꯥꯅ ꯍꯨꯔꯥꯟꯕ ꯐꯠꯇꯦ ꯍꯥꯏꯅꯣ ꯃꯤ ꯍꯨꯔꯥꯟꯕꯁꯦ ꯑꯁꯦꯡꯕꯒꯤ ꯊꯕꯛꯅꯤ ꯇꯥ ꯏꯕꯣꯍꯜꯅ ꯄꯪꯉꯤꯗꯣ ꯍꯨꯔꯥꯟꯂꯗꯤ ꯁꯤꯡꯗꯣꯏꯅꯤ ꯏꯕꯣꯍꯜꯗꯨ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯝꯃꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯁꯨ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯏꯕꯣꯍꯜꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯍꯩꯅꯧꯗꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ ꯊꯦꯡꯕꯨꯡꯅ ꯇꯥ ꯏꯕꯣꯍꯜ ꯑꯩꯈꯣꯏꯗꯤ ꯎ ꯀꯥꯕ ꯍꯩꯇꯤꯌꯦ ꯑꯗꯨꯅ ꯇꯥ ꯏꯕꯣꯍꯜꯅ ꯑꯣꯏꯅ ꯀꯥꯔꯣ ꯑꯗꯨꯒ ꯍꯩꯅꯧ ꯑꯃꯨꯟꯕ ꯍꯦꯛꯂꯒ ꯃꯈꯥꯗ ꯊꯥꯗꯔꯛꯑꯣ ꯑꯩꯈꯣꯏ ꯈꯨꯟꯒꯦ ꯍꯣꯏ ꯑꯩ ꯍꯦꯛꯂꯛꯀꯦ ꯏꯕꯣꯍꯜꯗꯨ ꯍꯩ ꯄꯥꯝꯕꯤꯗꯨꯗ ꯀꯥꯔꯝꯃꯤ ꯍꯩꯅꯧ ꯑꯃꯨꯟꯕꯁꯤꯡꯗꯨ ꯍꯦꯛꯇꯨꯅ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ
ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯩꯅꯧꯗꯨ ꯈꯨꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯊꯣꯛꯂꯛꯄꯒ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯕꯗꯨ ꯀꯕꯣꯛꯂꯩꯅ ꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯒ ꯀꯕꯣꯛꯂꯩꯅ ꯂꯥꯎꯔꯛꯏ, "ꯍꯩ, ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯃꯤꯒꯤ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯕꯗꯣ? ꯂꯩꯔꯝꯃꯨ ꯅꯣꯏ, ꯈꯪꯒꯅꯤꯗꯅ ꯅꯣꯏ!" ꯀꯕꯣꯛꯂꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡꯗꯨ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗꯒꯤ ꯀꯨꯝꯊꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛ ꯑꯗꯨ ꯇꯣꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯍꯩꯅꯧ ꯍꯧꯔꯤꯕꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯏꯕꯣꯍꯜꯗ ꯌꯦꯡꯗꯨꯅ, "ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯕꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦ꯫ ꯅꯇꯨ ꯊꯤꯕ ꯌꯥꯔꯕ ꯀꯥꯟꯁꯤꯗ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯕꯅꯤꯅꯦ, ꯍꯥ? ꯏꯃꯥꯏꯄꯦꯝꯃ, ꯉꯁꯥꯏꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯃ ꯄꯥꯜꯍꯧꯕꯗꯣ ꯑꯃꯠꯇ ꯄꯥꯜꯂꯝꯗ꯭ꯔꯦꯗꯅ ꯁꯤꯗꯤ꯫ ꯍꯩ, ꯅꯪ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯎ!" ꯏꯕꯣꯍꯜꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯀꯕꯣꯛꯂꯩ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩꯗꯨꯅ ꯏꯕꯣꯍꯜꯗ ꯁꯦꯠ ꯀꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯅꯥꯔꯗꯨꯅ ꯁꯨꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯅꯥꯏ ꯐꯨꯒꯅꯨ, ꯑꯩꯗꯤ ꯇꯜꯂꯦ ꯍꯥꯏꯖꯕꯅꯤ꯫ ꯊꯦꯡꯕꯨꯡꯅ ꯍꯨꯔꯥꯜꯂꯗꯤ ꯁꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯑꯗꯨꯗꯤ ꯂꯥꯛꯄꯅꯤ." ꯀꯕꯣꯛꯂꯩ ꯂꯤꯆꯩ ꯑꯗꯨ ꯑꯃꯨꯛ ꯏꯕꯣꯍꯜꯗ ꯂꯥꯝꯗꯨꯅ ꯀꯜꯂꯒ, "ꯑꯉꯥꯡꯅ ꯍꯥꯏꯔꯒ ꯅꯪꯅ ꯂꯧꯔꯤꯕꯅꯤꯅꯦ, ꯍꯥ? ꯑꯩꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯣ, ꯅꯄꯥ ꯇꯥꯒꯦ ꯈꯪꯒꯅꯤ ꯅꯪ!" ꯏꯕꯣꯍꯜꯗꯨ ꯀꯕꯣꯛꯂꯩꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯂꯨꯈꯣꯏꯗꯨ ꯁꯨꯃꯥꯡꯗ ꯄꯣꯂꯥꯡ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ, "ꯂꯨꯈꯣꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯏꯕꯣꯍꯜꯁꯦ ꯈꯔ ꯋꯥꯔꯛꯎꯅꯦꯍꯦ." ꯂꯨꯈꯣꯏ ꯀꯕꯣꯛꯂꯩꯗ ꯌꯦꯡꯗꯨꯅ, "ꯏꯆꯦ, ꯀꯩꯗꯧꯕ ꯌꯥꯎꯒꯦ?" "ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ, ꯑꯩꯅ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯐꯥꯎꯕꯅ ꯆꯥꯗꯅ ꯊꯝꯂꯤꯕ ꯍꯩꯅꯧꯗꯣ ꯅꯆꯥꯅꯨꯄꯥ ꯑꯄꯪꯁꯤꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯒ ꯇꯧꯔꯒ ꯂꯣꯏꯅ ꯍꯦꯛꯇꯠꯂꯝꯂꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅ ꯆꯥꯅꯤꯡꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯗꯅ." ꯂꯨꯈꯣꯏ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯃꯁꯥꯕꯨ ꯆꯩꯔꯝꯃꯤ꯫ "ꯑꯆꯧꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯦ ꯍꯣꯏꯒꯤ ꯍꯩꯅꯧ ꯍꯨꯔꯥꯜꯂꯨꯔꯤꯕꯗꯤ? ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯌꯥꯗꯦ, ꯐꯠꯇꯦ, ꯍꯨꯔꯥꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ, ꯍꯥ?" ꯏꯕꯣꯍꯜꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯗꯨꯅ, "ꯄꯥꯕ, ꯊꯦꯡꯕꯨꯡꯅ ꯍꯨꯔꯥꯜꯂꯗꯤ ꯁꯤꯡꯉꯦꯅ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯒꯤ ꯍꯨꯔꯥꯜꯂꯨꯕꯅꯤ." "ꯍꯩ, ꯑꯄꯪ, ꯒꯙꯥ! ꯀꯅꯥꯅ ꯍꯨꯔꯥꯜꯂꯒ ꯁꯤꯡꯉꯦ ꯍꯥꯏꯒꯦ, ꯍꯥ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯨꯔꯥꯜꯂꯒ ꯁꯤꯡꯉꯦ ꯍꯥꯏꯒꯦ?" ꯀꯕꯣꯛꯂꯩꯅ, "ꯂꯨꯈꯣꯏ, ꯅꯆꯥꯁꯤꯅ ꯑꯩꯒꯤ ꯍꯩꯅꯧ ꯍꯨꯔꯥꯜꯂꯝꯂꯕꯅꯤꯅ ꯍꯩꯅꯧꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯟ ꯈꯔ ꯍꯟꯖꯤꯜꯂꯛꯎ." "ꯏꯆꯦ, ꯅꯅꯥꯎ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯥꯛꯆꯔꯒꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯕꯣꯛꯂꯩꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯍꯩ, ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯃꯤꯋꯥ ꯇꯥꯔꯤꯕꯁꯤ ꯀꯌꯥꯝꯗꯤ ꯌꯥꯝꯂꯦ꯫ ꯆꯥꯎꯕꯪꯁꯤꯗꯤ ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯆꯥꯔꯤꯕ." ꯏꯕꯣꯇꯣꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯄꯣꯂꯥꯡꯗꯨ ꯂꯣꯜꯂꯤ꯫ ꯏꯕꯣꯇꯣꯟ ꯃꯄꯥꯗ ꯌꯦꯡꯗꯨꯅ, "ꯄꯥꯕ, ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯏꯁꯧ ꯂꯥꯡꯂꯒ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕꯁꯤꯕꯣ?" "ꯆꯥꯛ ꯌꯥꯝ ꯆꯥꯕ ꯅꯌꯥꯝꯕ ꯑꯄꯪꯁꯤꯒꯤ ꯈꯟꯕꯗꯅꯦ ꯏꯄꯥꯁꯤ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯨꯒꯦ ꯍꯥꯏꯕꯅꯤ ꯄꯥꯕ?" ꯂꯨꯈꯣꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ "ꯄꯥꯕ, ꯀꯩꯒꯤ ꯁꯦꯜ ꯄꯤꯗꯣꯏꯅꯣ? ꯇꯥꯆꯧꯅ ꯍꯩꯅꯧ ꯆꯥꯕꯁꯨ ꯅꯠꯇꯅ." "ꯆꯥꯗ꯭ꯔꯕꯁꯨ ꯃꯥꯅ ꯍꯦꯛꯂꯨꯔꯕꯅꯤꯅ ꯄꯤꯕ ꯇꯥꯕꯅꯤꯅꯦ꯫ ꯃꯗꯨꯒꯤ ꯀꯕꯣꯛꯂꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯕꯨꯛꯁꯨ ꯑꯣꯈꯥꯛ ꯐꯠꯇꯕꯅꯤ꯫ ꯃꯤꯉꯣꯟꯗꯒꯤꯗꯤ ꯂꯧꯗꯣꯏꯗ ꯍꯣꯠꯅꯔ ꯂꯩ꯫ ꯃꯥꯒꯤꯗꯤ ꯄꯣꯠ ꯑꯃꯇ ꯁꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤ꯫ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯏꯕꯣꯍꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯆꯧꯕ, ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯧꯔꯤꯕ ꯅꯁꯤꯛ ꯄꯥꯝꯕꯤꯁꯦ ꯃꯁꯥꯃꯨꯛꯇ ꯊꯥꯎ, ꯅꯨꯡꯁꯥ ꯈꯔ ꯐꯪꯅꯕ." "ꯍꯣꯏ ꯄꯥꯕ, ꯑꯩ ꯊꯥꯒꯦ." ꯏꯕꯣꯍꯜꯗꯨ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯅꯁꯤꯛꯇꯨ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯥꯜꯂꯤꯕ ꯎ ꯃꯁꯥꯗꯨꯗ ꯐꯝꯗꯨꯅ ꯎꯗꯨ ꯌꯥꯜꯂꯝꯃꯤ꯫ ꯎꯗꯨꯁꯨ ꯇꯨꯞꯀꯗꯧꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯝꯕꯤꯗ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ, "ꯏꯕꯣꯍꯜ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ, ꯍꯥ? ꯃꯈꯥꯗ ꯇꯥꯗꯅ ꯅꯈ꯭ꯋꯥꯡ ꯑꯗꯣ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯤꯅꯤ ꯅꯪꯕꯣ." "ꯈꯨꯔꯥ, ꯇꯥꯔꯣꯏꯌꯦ, ꯎꯗ ꯀꯟꯅ ꯄꯥꯏꯔꯤꯌꯦ." "ꯃꯁꯤꯗꯤ ꯉꯥꯎꯏꯗꯅ, ꯅꯪꯅ ꯌꯥꯜꯂꯤꯕ ꯎꯁꯥꯗꯨꯗ ꯐꯝꯂꯒ, ꯍꯩ, ꯀꯅꯥꯅ ꯌꯥꯅꯒꯦꯅꯦꯍꯦ? ꯌꯥꯟꯕꯗ ꯂꯦꯞꯄꯨꯅꯦ ꯅꯪꯕꯣ." ꯏꯕꯣꯍꯜꯗꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯋꯥꯒ ꯂꯧꯕꯤꯕ ꯅꯠꯇꯦ꯫ ꯎꯗꯨ ꯌꯥꯜꯂꯝꯃꯤ꯫ ꯍꯥꯏꯕ ꯇꯧꯕꯒ ꯎꯁꯥꯗꯨꯒ ꯏꯕꯣꯍꯜꯒ ꯃꯈꯥꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯏ꯫
ꯏꯕꯣꯍꯜꯗꯨ ꯃꯊꯛ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄꯗ ꯃꯈ꯭ꯋꯥꯡꯗꯨ ꯇꯦꯛꯂꯝꯃꯤ꯫ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ "ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯍꯥ? ꯎꯗꯒꯤ ꯇꯥꯔꯛꯄꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤ?" ꯏꯕꯣꯍꯜ ꯑꯍꯜꯗꯨꯗ ꯌꯦꯡꯗꯨꯅ "ꯈꯨꯔꯥꯗꯤ ꯑꯩ ꯎꯗꯒꯤ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯈ꯭ꯋꯥꯡ ꯇꯦꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯈꯨꯔꯥꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯂꯥꯏꯅꯤ꯫ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯉꯝꯃꯤ꯫ ꯈꯨꯔꯥ, ꯑꯩ ꯈꯨꯔꯨꯝꯖꯔꯤ, ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯈꯨꯔꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯅ ꯑꯍꯜ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ "ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯉꯥꯎꯏꯗꯅ꯫ ꯑꯩ ꯆꯠꯍꯧꯕꯅ ꯆꯨꯝꯒꯅꯤ꯫ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯉꯥꯎꯕ ꯁꯣꯏꯗꯅ ꯌꯥꯎꯕ ꯇꯥꯔꯦ." ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯇꯣꯟꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯕꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯇꯥꯆꯧ, ꯀꯔꯤ ꯇꯧꯔꯒꯦ?" "ꯑꯇꯣꯝꯕ, ꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜꯁꯦ ꯏꯆꯝ ꯆꯝꯕ ꯑꯍꯜ ꯅꯠꯇꯦ, ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯕ ꯑꯍꯜꯅꯤ꯫ ꯃꯥꯅ ꯑꯩꯁꯦ ꯎꯗꯒꯤ ꯇꯥꯔꯒ ꯈ꯭ꯋꯥꯡ ꯇꯦꯛꯀꯅꯤ ꯍꯥꯏꯕꯒ ꯎꯗꯒꯤ ꯇꯥꯔꯛꯂꯒ ꯈ꯭ꯋꯥꯡ ꯇꯦꯛꯄꯒꯤ ꯋꯥꯅꯤꯁꯦ." ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯏꯕꯣꯇꯣꯟꯗ ꯌꯦꯡꯗꯨꯅ "ꯏꯕꯣꯇꯣꯟ, ꯅꯌꯥꯝꯕꯅ ꯃꯥꯅ ꯃꯁꯥ ꯊꯥꯔꯤꯕ ꯎ ꯃꯁꯥꯗꯣ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯁꯥ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯎꯁꯤꯅ ꯄꯪꯋꯥꯡ ꯋꯥꯡꯂꯝꯗꯕꯒꯤ ꯐꯕꯅꯤ, ꯋꯥꯡꯂꯝꯂꯕꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯝꯂꯣꯏꯕꯣ꯫ ꯈꯨꯔꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯐꯅꯁꯨ ꯁꯤꯡꯅꯕ ꯇꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯁꯨꯛꯂꯧ ꯂꯧꯗꯦ." "ꯐꯔꯦ, ꯅꯪ ꯈꯨꯔꯥꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯌꯥꯝꯕꯁꯦ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯃꯈ꯭ꯋꯥꯡꯁꯦ ꯁꯔꯨ ꯇꯦꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ." "ꯍꯣꯏ ꯈꯨꯔꯥ." ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯅ ꯃꯌꯥꯝꯕꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯏꯕꯣꯇꯣꯟꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯃꯌꯥꯝꯕꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯗꯨ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯔꯨ ꯐꯥꯎꯕꯗꯤ ꯇꯦꯛꯂꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯏꯕꯣꯇꯣꯟꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯏꯕꯣꯇꯣꯟꯒꯤ ꯃꯔꯨꯞ ꯑꯊꯧꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯑꯊꯧꯕꯕꯨ ꯎꯕꯗ "ꯏꯇꯥꯎ, ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ?" "ꯏꯇꯥꯎ, ꯑꯩ ꯁꯪꯒꯣꯝ ꯂꯧꯔꯨꯕꯅꯤ꯫ ꯏꯇꯥꯎꯗꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ?" "ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯣꯏꯊꯣꯛꯎꯕꯅꯤ꯫ ꯏꯇꯥꯎꯅ ꯂꯧꯔꯤꯕ ꯁꯪꯒꯣꯝꯗꯨꯕꯨ ꯀꯅꯥ ꯊꯛꯅꯕꯅꯣ?" "ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯁꯪꯒꯣꯝ ꯄꯤꯊꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨ ꯇꯧꯕꯅꯤ꯫ ꯏꯁꯤꯡꯂ ꯁꯪꯒꯣꯝꯂ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯈꯨꯜ ꯑꯁꯤꯗꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕꯁꯦ ꯃꯊꯟꯇꯅꯦ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝꯗ ꯏꯁꯤꯡ ꯃꯌꯥꯝ ꯌꯥꯟꯁꯤꯜꯂꯤ꯫ ꯂꯧꯐꯝ ꯂꯩꯇꯕꯅꯤꯅ ꯏꯁꯤꯡ ꯌꯥꯜꯂꯤ ꯈꯪꯂꯕꯁꯨ ꯑꯗꯨꯝ ꯂꯧꯔꯤꯕꯁꯤꯅꯤ." ꯑꯊꯧꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯏꯕꯣꯇꯣꯟꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯄꯥꯕ, ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ ꯈꯔ ꯂꯣꯏꯔꯒ ꯁꯪꯒꯣꯝ ꯑꯣꯏꯅ ꯌꯣꯜꯂꯁꯤꯔ ꯈꯜꯂꯤ ꯄꯥꯕ." "ꯁꯤꯠꯄꯨ ꯁꯤꯠꯀꯗ꯭ꯔꯅꯦ ꯑꯇꯣꯝꯕ?" "ꯄꯥꯕ, ꯁꯤꯠꯄꯒꯤꯗꯤ ꯐꯖꯅ ꯁꯤꯠꯀꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯁꯪꯒꯣꯝ ꯌꯣꯟꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯈꯔ ꯂꯣꯏꯅꯕ ꯇꯧꯔꯁꯤ꯫ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯍꯦꯛ ꯇꯧꯃꯤꯟꯅꯕꯁꯨ ꯌꯥꯔꯦꯗꯅ." "ꯌꯥꯏ ꯄꯥꯕ, ꯇꯥꯆꯧꯅ ꯁꯟꯁꯤꯡꯗꯨ ꯁꯦꯟꯅꯍꯜꯂꯒ ꯑꯩꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯕ." ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜꯁꯨ ꯆꯪꯂꯛꯏ꯫ ꯏꯕꯣꯇꯣꯟ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ "ꯇꯥꯆꯧ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯁꯟ ꯂꯣꯏꯔꯗꯧꯅꯤ." "ꯀꯃꯥꯏ ꯂꯣꯏꯗꯣꯏꯕ? ꯑꯩ ꯍꯩꯔꯣꯏꯗ." "ꯂꯨꯈꯣꯏꯅ." "ꯀꯔꯤꯒꯤ ꯍꯩꯇꯅꯤ? ꯅꯪꯅ ꯁꯟꯁꯤꯡꯗꯣ ꯃꯆꯤꯟꯖꯥꯛ ꯋꯥꯠꯇꯅ ꯄꯤꯖꯒꯗꯕꯅꯤ, ꯑꯗꯨ ꯈꯛꯇꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯅ ꯁꯪꯒꯣꯝꯗꯣ ꯁꯨꯝꯂꯒ ꯌꯣꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ." "ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯩ ꯁꯣꯏꯅꯤ ꯄꯥꯕ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯣꯇꯣꯟꯗꯨ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯇꯨꯅ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯕꯣꯍꯜꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯁꯖꯤꯛ ꯄꯤꯖꯔꯝꯃꯤ, ꯑꯗꯨꯒ ꯏꯕꯣꯇꯣꯟꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯪꯒꯣꯝꯗꯨ ꯏꯁꯤꯡꯁꯨ ꯌꯥꯜꯂꯝꯗꯦ, ꯑꯗꯨꯅ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯁꯪꯒꯣꯝ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯑꯃꯨꯛ ꯇꯨꯡꯁꯤꯜꯂꯒ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯁꯟ 50ꯃꯨꯛ ꯁꯨꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯏꯃꯨꯡꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯄꯥꯝꯂꯛꯏ, ꯑꯗꯨꯅ ꯑꯆꯧꯕ ꯅꯪ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ." "ꯄꯥꯕ, ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯂꯩꯅꯤꯡꯗꯣꯏꯅꯣ? ꯑꯩꯒꯤ ꯄꯪꯂꯤꯕ ꯈꯨꯄꯪꯁꯤꯗꯕꯣ." ꯂꯨꯈꯣꯏ ꯅꯣꯛꯂꯒ "ꯍꯩ, ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯊꯤꯔꯒ ꯍꯦꯟꯅ ꯄꯪꯁꯤꯟꯕꯅꯤ꯫ ꯏꯄꯥ, ꯅꯪꯒꯤꯗꯃꯛꯅꯦ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯑꯩꯒꯤ ꯏꯇꯥꯎ ꯃꯪꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯅꯥꯔꯩꯗꯣ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯄꯨꯝꯕ ꯂꯣꯏꯔꯕꯅꯤꯀꯣ." ꯏꯕꯣꯇꯣꯟꯅ ꯅꯣꯛꯂꯒ "ꯏꯇꯩꯃ ꯂꯥꯛꯂꯗꯤ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯂꯔꯣꯏ, ꯏꯇꯩꯃꯅ ꯑꯗꯨꯝ ꯊꯣꯡꯒꯅꯤ, ꯅꯨꯡꯉꯥꯏꯔꯦꯗ."
ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯏꯕꯣꯍꯜꯒ ꯁꯅꯥꯔꯩꯒ ꯂꯨꯍꯣꯡꯂꯝꯃꯤ ꯁꯅꯥꯔꯩ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯏꯃꯨꯡꯗꯨꯗ ꯃꯥꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯂꯩꯕꯅꯤꯅ ꯇꯧꯕ ꯌꯥꯔꯝꯗꯦ ꯂꯨꯈꯣꯏ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯧ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯎꯇꯤ ꯇꯧ ꯍꯣꯏ ꯕꯥꯕꯥ ꯁꯅꯥꯔꯩꯗꯨ ꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯒꯦꯗꯤ ꯂꯩꯇꯦ ꯃꯤ ꯑꯣꯗꯅ ꯁꯨꯝ ꯂꯩ ꯉꯁꯤ ꯑꯩꯅ ꯁꯥꯔꯨꯛꯇꯅ ꯎꯇꯤ ꯊꯣꯡꯕꯗ ꯍꯨ ꯍꯥꯞꯂꯒ ꯄꯤꯖꯅꯤꯀꯣ ꯑꯩ ꯋꯥꯗꯧꯔꯤꯗ ꯀꯔꯤꯒꯤꯅꯣꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤꯕꯣ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯑꯁꯤꯅ ꯁꯤꯡꯂꯤꯕ ꯀꯔꯤꯅꯨꯡꯒꯤ ꯑꯄꯪꯕ ꯅꯨꯄꯥꯁꯤꯗꯅꯦ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯑꯩꯕꯣ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯔꯩ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯂꯨꯈꯣꯏꯁꯨ ꯅꯨꯡꯁꯥ ꯌꯥꯏꯅ ꯌꯥꯏꯅ ꯄꯣꯂꯥꯡ ꯂꯣꯜꯂꯤ ꯏꯕꯣꯇꯣꯟ ꯁꯪꯒꯣꯝ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯏꯕꯣꯇꯣꯟ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯕꯥꯕꯥ ꯁꯪꯒꯣꯝ ꯌꯣꯜꯂꯨꯕꯒꯤ ꯁꯦꯜ ꯈꯔ ꯄꯤꯅꯔꯛꯏ ꯁꯦꯟꯁꯦ ꯄꯥꯎꯕꯗ ꯊꯝꯖꯤꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯃꯄꯥꯗ ꯄꯤꯔꯝꯃꯤ ꯑꯇꯣꯝꯕ ꯁꯟ ꯈꯔꯒ ꯂꯩꯔꯒ ꯃꯤ ꯑꯃꯅꯤ ꯊꯝꯗꯨꯅ ꯌꯦꯡꯁꯤꯜꯍꯜꯂꯁꯤ ꯅꯣꯏ ꯑꯅꯤ ꯂꯣꯏꯅ ꯍꯣꯠꯅꯕꯗꯣ ꯉꯝꯂꯔꯣꯏ ꯕꯥꯕꯥ ꯁꯪꯒꯣꯜ ꯍꯥꯟꯅ ꯁꯥꯈꯤꯁꯤ ꯑꯗꯨꯒ ꯁꯟꯗꯨ ꯂꯩꯔꯨꯅꯕ ꯍꯣꯏꯅꯦ ꯃꯤ ꯈꯔ ꯀꯧꯗꯨꯅ ꯁꯪꯒꯣꯜꯁꯤ ꯁꯥꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯖꯧꯔꯣ ꯇꯇꯩꯃꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯕꯅꯤ ꯆꯥꯛꯁꯨ ꯂꯣꯏꯔꯛꯑꯅꯤ ꯍꯣꯏ ꯕꯥꯕꯥ ꯏꯕꯣꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯔꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯁꯅꯥꯔꯩꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯇꯨꯅ ꯀꯣꯟꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯨꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯑꯍꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯛꯄꯁꯨ ꯂꯨꯈꯣꯏꯒꯤ ꯑꯅꯥꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯂꯨꯈꯣꯏ ꯃꯇꯝ ꯈꯔ ꯅꯥꯗꯨꯅ ꯂꯩꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯛ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯁꯅꯥꯔꯩꯗꯤ ꯃꯀꯨ ꯂꯩꯇꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯂꯨꯈꯣꯏ ꯂꯩꯇꯕꯗꯒꯤ ꯁꯅꯥꯔꯩꯗꯨ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯅꯪꯁꯤ ꯌꯥꯝꯅ ꯄꯪꯃꯜꯂꯤ ꯃꯇꯣꯡꯅ ꯃꯤꯅ ꯆꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨ ꯆꯥꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯁꯟꯒꯤ ꯁꯦꯕꯥꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯅꯨꯡꯉꯥꯏꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯄ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕꯁꯦ ꯏꯅꯥꯎꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯅꯨꯄꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯔꯅꯤ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯨ ꯈꯔ ꯈꯔ ꯏꯜꯂꯣ ꯂꯩꯔꯤꯕ ꯁꯟꯁꯤꯡꯁꯦ ꯌꯦꯟꯊꯣꯛꯅꯔꯁꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯔꯣꯏꯗꯧ ꯋꯥꯅꯤ ꯁꯟꯁꯤꯡꯁꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯄꯤꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯅ ꯃꯆꯤꯟꯗ ꯍꯥꯏꯖꯍꯧꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯅꯕꯅꯦ ꯍꯥꯏꯕꯁꯦ ꯈꯟꯗꯦꯕ ꯃꯥꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯁꯤ ꯃꯥꯅ ꯋꯥ ꯇꯥꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯤꯗꯅ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯏꯕꯣꯍꯜꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ ꯏꯕꯣꯍꯜꯁꯨ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯝꯃꯤ ꯑꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯟꯁꯤꯡꯁꯦ ꯌꯦꯟꯅꯔꯁꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯑꯁꯤꯁꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤ ꯏꯕꯣꯇꯣꯟꯗꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯆꯧ ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯁꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯧꯕꯗꯣ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦ ꯁꯅꯥꯔꯩꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯇꯣꯈꯥꯏꯅ ꯍꯤꯡꯖꯈ꯭ꯔꯒꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯪꯅ ꯃꯇꯣꯡ ꯁꯨꯝ ꯆꯥꯒꯦ ꯑꯩꯈꯣꯏꯕꯨꯅ ꯃꯔꯨ ꯁꯨꯝ ꯆꯥꯎ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯟ ꯌꯥꯅꯤ ꯏꯕꯣꯇꯣꯟꯁꯨ ꯈꯪꯂꯦ ꯃꯌꯥꯝꯕꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯇꯩꯃꯅ ꯍꯥꯏꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯐꯔꯦ ꯇꯥꯆꯧ ꯁꯟꯁꯤꯡꯁꯦ ꯏꯁꯤꯡ ꯌꯦꯟꯅꯔꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯁꯟꯁꯤꯡ ꯑꯗꯨ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒ ꯌꯦꯟꯅꯔꯝꯃꯤ ꯏꯕꯣꯇꯣꯟꯁꯨ ꯁꯟꯁꯤꯡ ꯑꯗꯨ ꯃꯥꯅ ꯁꯦꯟꯅꯔꯝꯃꯤ ꯏꯕꯣꯍꯜꯒ ꯁꯅꯥꯔꯩꯒꯁꯨ ꯁꯟꯁꯤꯡ ꯑꯗꯨ ꯁꯦꯟꯅꯔꯝꯃꯤ ꯏꯕꯣꯍꯜꯅ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯁꯅꯥꯔꯩꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯏꯕꯣꯍꯜꯒꯤ ꯁꯪꯒꯣꯝꯗꯨ ꯌꯥꯝꯅ ꯁꯤꯠꯂꯝꯃꯤ ꯁꯅꯥꯔꯩꯅ ꯁꯪꯒꯣꯝ ꯑꯗꯨꯗ ꯏꯁꯤꯡ ꯃꯌꯥꯝ ꯃꯌꯥꯝ ꯌꯥꯟꯁꯤꯜꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯁꯅꯥꯔꯩꯒꯤ ꯁꯪꯒꯣꯝꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏ ꯀꯩꯅꯣ ꯁꯅꯥꯔꯩ ꯅꯣꯏꯒꯤ ꯁꯪꯒꯣꯝꯁꯤꯕꯨ ꯏꯁꯤꯡꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯍꯥꯎ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯏꯆꯦ ꯍꯟꯗꯛꯇꯤ ꯁꯟꯗꯣ ꯏꯁꯤꯡ ꯈꯔ ꯊꯛꯏ ꯑꯗꯨꯅꯅꯤ ꯁꯪꯒꯣꯝꯁꯦ ꯏꯁꯤꯡꯗꯧꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯁꯟꯅ ꯏꯁꯤꯡ ꯊꯛꯂꯒ ꯁꯪꯒꯣꯝꯁꯦ ꯏꯁꯤꯡꯗꯧꯅ ꯇꯧꯅꯕ ꯑꯣꯏꯔꯦ ꯍꯩ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗꯧ ꯋꯥꯅꯤꯗ ꯅꯣꯏꯅ ꯁꯪꯒꯣꯝꯁꯤꯗ ꯏꯁꯤꯡ ꯃꯌꯥꯝ ꯃꯌꯥꯝ ꯌꯥꯟꯁꯤꯜꯂꯒ ꯏꯆꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯈꯣꯏꯗꯤ ꯁꯪꯒꯣꯝꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯝꯇ ꯌꯥꯟꯖꯗꯦ
ꯏꯆꯦꯅ ꯁꯪꯒꯣꯝ ꯂꯧꯅꯤꯡꯗ꯭ꯔꯒ ꯂꯧꯅꯤꯡꯗꯦ ꯍꯥꯏꯕꯤꯌꯣ, ꯕꯗꯅꯥꯝꯀꯥꯗꯤ ꯄꯤꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯩꯗꯨ ꯃꯤ ꯈꯨꯗꯤꯡꯒꯤ ꯈꯠꯅꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯥꯟꯅꯔꯩꯗꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯕꯤꯔꯝꯗꯦ, ꯃꯤꯁꯤꯡꯗꯨ ꯏꯕꯣꯇꯣꯟꯒꯤ ꯁꯪꯒꯣꯝꯗꯨ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯏꯕꯣꯍꯜꯒ ꯁꯥꯟꯅꯔꯩꯒꯒꯤ ꯁꯪꯒꯣꯝꯗꯨ ꯁꯤꯠꯇ꯭ꯔꯤ, ꯑꯗꯨꯅ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯂꯤ꯫ ꯆꯔꯥꯏꯍꯟꯕ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯁꯥꯟꯅꯔꯩꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯇꯣꯝꯕꯒ ꯄꯨꯟꯅ ꯇꯧꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏ꯫ ꯏꯕꯣꯇꯣꯟꯗꯤ ꯁꯟ ꯃꯌꯥꯝ ꯂꯩꯁꯤꯟꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯁꯨ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯤ ꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯀꯩꯗꯧꯔꯦ? ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯎꯪꯗꯨ ꯂꯩꯔꯕꯗꯤ?" "ꯑꯇꯣꯝꯕ, ꯏꯇꯩꯃ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯁꯪꯒꯣꯝꯁꯨ ꯀꯅꯥꯝꯇꯅ ꯂꯩꯕꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯏꯇꯩꯃ, ꯅꯅꯥꯎ ꯀꯔꯤꯁꯨ ꯈꯟꯖꯗꯦ꯫ ꯏꯇꯩꯃꯒ ꯇꯥꯆꯧꯒꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ?" "ꯆꯦꯡ ꯂꯩꯇꯗꯅ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ." "ꯆꯦꯡ ꯂꯩꯇ꯭ꯔꯕꯗꯤ ꯉꯁꯥꯏ ꯂꯧꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯅꯅꯥꯎꯕꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯕ꯭ꯔꯣ?" ꯁꯥꯟꯅꯔꯩ ꯅꯨꯡꯉꯥꯏꯇꯅ, "ꯑꯇꯣꯝꯕ, ꯏꯇꯩꯃ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯅꯥꯎꯒꯤ ꯊꯃꯣꯏꯁꯦ ꯏꯇꯩꯃ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯄꯨꯟꯅ ꯁꯟꯁꯤꯡ ꯑꯁꯦ ꯄꯨꯟꯁꯤꯜꯂꯁꯤ." ꯏꯕꯣꯇꯣꯟ ꯅꯣꯛꯂꯒ, "ꯏꯇꯩꯃ, ꯅꯅꯥꯎꯅ ꯄꯥꯝꯖꯕꯁꯨ ꯑꯗꯨꯃꯛꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯏꯕꯣꯇꯣꯟꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫